ARAMBAI TENGOL Fighting Commander ASEM KANAN YAONA ATG MEEOI manga PHAKHIBAGA mari LEINANA MANIPUR PUMBADA KOUKHIBA NUMIT 10 total SHUTDOWN SHOUGATTUNA MAYAI LAMBI gi paringda LEIBA Tongan Tonganba Mapham Shing Da Ngarang Lambi Thingduna Khongjang Changshinkhre Khongjang adugi saruk ama oina wangoi kaithel dasu lamdam adomgi miyamna thoklaktuna Lambi Thingduna Khongjang Changshinkhre Khongjang aduga mari LEINANA maira Paibi amana hai lamdam asi kannaba honabada ARAMBAI TENGOLna achouba thodang loduna lakri iramdam ireiba kannaba chongthorakliba ARAMBAI TENGOLgi tengoloising phaba yaninde asigumba thawong asi makhata na chathaba yaroi haina mahangna makhata khi isa sing asina ngasi phawbada leba ke saw saw issue khudimata moina thodang yaraga lai handak ising saw to su makoi mayamna awama mayam kali mioi ke ami punsi moina hingan bangam hali sigi mathakta kaisu nataba maram amatta pidana sa sing phabase mama ko yaninde maram athuba matamda puthupiu mayamna pyar palaga leba mara tam pani ingani haraga heni hena awabo henbase masi athuba matamda sarkar amadi mayamna thijan biraga athuba matamda langlanjin puthupiduna isabu thuna thadupiro masi magi matung tarpada ARAMBAI TENGOL na tawrok thawrong khudimakta akoi mama akoina khudimak sogasagani duga matung tarakpada sarkar semni haraga mantri mando mayano ko chenchela ko lolaga leibasisu athuba matamda masi chingthana bamu pubiro sarkar leitaba lam haibase leibak leitaba ka sakmani praja leite haibani masi praja hingi haibasi khangan biu sarkar athuba matamda sembinu leibak mara tapne panaba tawbiu haibase akoi market gi thamjari